Manipur Top Channel gi maikei digi maruibi I pausing miyamna thamjagi ahanbada Kanglaipak ki mairagi editorial miyamna thamjagi MLA singna president rule gi laingak sasanasi namit pena yengduna lairibra Manipur miyambu open jail amada fajinduna thamlaga miyam gi mihut oiribe MLA singda yamna nungaiba punsi marial amada lenduna laibugum tauribe si yamna lali miyam gi mihut oiribe MLA singi marakta tokai tanarakpa phamunarakpa amaga tinnabi yadaba laibaki wana tungda thamlaga isagi oiba thabakna mangda thaduna torakpadagi Manipur haujuk oiriba phibamasi oirakibane habisi MLA singna khangpham thui haujuk Manipur theory singna Manipur thugaina ba ihau khongjang lepa letina changsilakli kotuna buffer zone amadi red zone thugaiduna fox na santi oiba miyam gi oiba chakani habisi yaroi haina phongna thorakli fox ki khongset asi Kuki singing ngamkai thugaina ba haibadi buffer zone red zone thugaina ba silakpani kotuna sungya yaba ngamloi haina yamna phongna lakthorakli tasingna hairabada kotuna laurakliba phirep asi Manipur miyam barat lengak Manipur amadi lengak karisu leitana khanduna phongna singnarakpani oiriba phibam asida aikhoigi miyam gi mihut oiribe MLA singna na thoktuna ningaidana tumbagum leiribis karigino nakoina MLA oiribis Manipur mai saknaba Manipur ga punwa sakam thukaina ba khonaraklaba phawbada kumaigumna yengduna lainabra miyam gi asengba mihut MLA oiba tarabade pangthokpa mathau mangam sapsana pangthok madunatana lebak miyambu khongyagi ofulgum khanbagi mongna yamna thoksadana leithoklibisi yam lali hauju Manipur gi oiriba phibam masi pura loiraba haibutni tungi yomburel oihaugadoribisingi lambi Ngashi gi mirol na pura kaksatpaga sapmanarabani habisi MLA singna khangadabani supam chapam khangdaba Miyoi singi masing nongmono gi yamkhalakli masagi maramdamna lamja sara oiduna chakni finibigi punsi marial amada Manipur miyam hingananaba MLA singna sinbadi sumloi haujuk president rule sasan marasida MLA singna miyangi mihut oigidrabagum tominga laisliba si yam lali masi central lengaki oinadi hakachabada khut thajin bahaibaduga sapmanarabani habiyai Manipur gi punma saktam kaibi yaro habasida miyangi mihut oiribe MLA sing amatu oina songthoktuna lepkadabani bara lengana Manipur yengliba miyang sikari no habisu mamutana khangadabani madunatana sarang manungda thamba sagum pijaningba matamna machinja khara pijaningdaba matamna pijadana raknaduna thambagu Manipur miyam gi laibakta thonana basinbadi sumloi habthui maduna Manipur gi punba saktam kaidana ba Manipur thoklibi irang asi santi leina lusinana bagi amata ngairaba lambidi MLA sing amatu oina punsinduna mapangal kanba lenga ama siamduna lengak sasan tawbasini maram maduna MLA singna president rule sasan gi kumai yengduna ningai dana leithokpa sumlai athuba matamna miyam gi oiba lengak lingduna Manipur kanana bo khotna waiba Kanglaipak ki mairagi editorial miyam da han special content moina miyam na thamjari amaromdana PR thamjinba BJP na Manipur miyam nungsidi takpani EICC Prime Minister Narendra Modi amadi Union Home Minister Amit Shah na Manipur gi irang asi lusin pamdi irang asi gi khudong chaba lawraga lamdam asi gi miyam na khangdaba resourcing matna bo honabani loinana BJP MLA masing suna lengak seman bigi mod PR thamjin bigi thawang BJP na Manipur miyam nungsidi takpani haina AICC Manipur gi incharge Tagiri Shankar Olakana phongdokre ngasi BT road ta leiba Congress bo na pangthokiba pawmisinga unaba amada mahakna makha taraduna haikibada Prime Minister Narendra Modi na sahi ani phajit pharaklaba Manipur gi irang ashigi matangna Manipur laktabada natana wafam aset ama phawba ngangdabana no confidence motion kayabu parliament thangatna ba honaduna lakre adubu yamna laibuk thibari irang asibu lusinna ba warusin mapurana ba honabigi muhut CM bu resign to honba MLA yankhai ga manga laina popular government ma CM bangamdabana PR thamjil hanba sina double engine haiba BJP lengaksi Manipur gi miyamu nungsibu watpa kanglup ani asibu punsin handana thamba irang asibu lusinna bigi warusin biba ngamdaba administration paibada matik chadaba madi amani haibasi taksaribani maangna makha taraduna lengak semduna tangdu laitana lehanbigi mahutta matam thengda halaga adumak lairi Prime Minister Narendra Modi amadi Union Home Minister Amit Shah na Manipur gi irang asi lusin pamdi irang asi gi khudong chaba lawraga iramdam asi gi miyamna khangdaba resourcing matna bo honabani maangna makha taraduna hai handak mahaki Manipur gi khongchat asi maru oina frontier cell and department and DCCN BCC sing unaduna party gi maikei digi oina PR thamjilabani na election matam ama hekta declare torokpa sem sadun leinabigi khananina ba lakpani haiba wafam thamki amaromdana Jenims tasus tare suba jan osadi diwas pangthokre
ꯖꯟ ꯑꯣꯁꯥꯗꯤꯗ ꯐꯪꯂꯤꯕ ꯍꯤꯗꯥꯛꯁꯤꯡ ꯑꯁꯤ ꯃꯃꯜ ꯍꯣꯡꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝꯅ ꯀꯥꯟꯅꯕ ꯋꯥꯠꯄ ꯍꯤꯗꯥꯛ ꯑꯣꯏꯅ ꯈꯟꯅꯔꯤꯕꯁꯤ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟꯅꯤ꯫ ꯃꯁꯤꯗ ꯐꯪꯂꯤꯕ ꯍꯤꯗꯥꯛꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯀꯝꯄꯦꯅꯤꯁꯤꯡꯒꯤ ꯍꯤꯗꯥꯛꯇꯒꯤ ꯇꯥꯗꯕ ꯑꯃꯗꯤ ꯆꯞ ꯆꯥꯅ ꯀꯥꯟꯅꯕ ꯄꯤꯕ ꯍꯤꯗꯥꯛ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ 13 ꯁꯨꯕ ꯖꯟ ꯑꯣꯛꯁꯥꯗꯤ ꯗꯤꯋꯥꯁꯀ ꯃꯔꯤ ꯂꯩꯅꯅ MP ꯁꯅꯥꯖꯥꯎꯕꯅ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯍꯥꯡꯂꯤꯕ ꯖꯟ ꯑꯣꯛꯁꯥꯗꯤꯒꯤ ꯑꯥꯎꯠꯂꯦꯠꯇ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄꯗꯨꯒ ꯃꯔꯤ ꯂꯩꯅꯅ MP ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯅ ꯍꯥꯏ ꯂꯩꯇ ꯂꯥꯏꯔ ꯁꯦꯟꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯇꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯖꯟ ꯑꯣꯛꯁꯥꯗꯤ ꯑꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯧꯗꯣꯛꯈꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯇꯝ ꯁꯥꯡꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯕ ꯃꯤꯑꯣꯏ ꯀꯌꯥꯗꯁꯨ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯤ꯫ ꯁ꯭ꯀꯤꯝ ꯑꯁꯤꯅ ꯗꯣꯛ ꯂꯥꯡꯊꯛ ꯀꯌꯥ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯃ ꯃꯤꯌꯥꯝꯅ ꯂꯥꯏꯅ ꯂꯩꯕ ꯉꯝꯅꯕ ꯑꯍꯣꯡꯕ ꯃꯃꯜ ꯐꯪꯍꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯌꯣꯟꯅꯅꯕ ꯑꯥꯎꯠꯂꯦꯠ 15,000ꯒꯤ ꯃꯊꯛꯇ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯖꯟ ꯑꯣꯛꯁꯥꯗꯤ ꯗꯤꯋꯥꯁ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯊꯥ ꯑꯁꯤꯒꯤ ꯑꯃꯗ ꯗꯥꯝꯀꯥꯝ ꯗꯤꯋꯥꯏ ꯎꯇꯝ ꯍꯥꯏꯕ ꯊꯤꯝꯗ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯖꯦ.ꯄꯤ. ꯅꯗ꯭ꯗꯥꯅ ꯍꯧꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯔꯤ꯫ ꯂꯣꯏꯅꯅ ꯁ꯭ꯀꯤꯝ ꯑꯁꯤꯅ ꯖꯦꯅꯦꯔꯤꯛ ꯃꯦꯗꯤꯁꯤꯟ ꯁꯤꯖꯤꯟꯅꯕꯒꯤ ꯀꯥꯟꯅꯕꯁꯤꯡ ꯑꯗꯨ ꯃꯤꯌꯥꯝꯅ ꯈꯪꯍꯟꯅꯕꯁꯨ ꯍꯣꯠꯅꯔꯤ꯫ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯥꯎꯠꯂꯦꯠ 15,000 ꯐꯥꯎꯕ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯍꯥꯡꯗꯣꯛꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯕꯗ ꯆꯦꯟꯅꯕ ꯑꯣꯖꯥ 2 ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯀꯣꯁꯤꯌꯝꯅ ꯂꯧꯗꯨꯅ ꯆꯠꯊꯔꯤꯕ ꯀ꯭ꯂꯥꯁ 12 ꯑꯦꯛꯖꯥꯝꯒꯤ ꯐꯤꯖꯤꯛꯁ ꯁꯕꯖꯦꯛꯀꯤ ꯀꯣꯏꯁꯟ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯕꯒ ꯃꯔꯤ ꯂꯩꯅꯅ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯄꯨꯂꯤꯁꯅ ꯐꯒꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯪꯕ ꯉꯝꯈꯤꯕ ꯊꯧꯕꯥꯜꯗ ꯂꯩꯕ ꯄꯦꯔꯥꯗꯥꯏꯁ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ 2 ꯉꯁꯤ CJM ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯕ ꯑꯣꯖꯥ 2 ꯑꯗꯨꯗꯤ ꯊꯧꯕꯥꯜꯗ ꯂꯩꯕ ꯄꯦꯔꯥꯗꯥꯏꯁ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯒꯤ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯕꯇ ꯅꯠꯇꯅ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯑꯁꯤꯒꯤ AOC ꯑꯣꯏꯕ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯦꯔꯥ ꯀꯦꯝꯄꯦꯅꯤ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯃꯥꯏꯕꯝ ꯁꯨꯅꯤꯜ ꯆꯍꯤ 30 ꯑꯄꯣꯛꯄ ꯏꯕꯣꯝꯆꯥ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯦꯁꯤꯁꯇꯦꯟꯠ ꯇꯤꯆꯔ ꯑꯣꯏꯕ ꯊꯧꯕꯥꯜ ꯑꯣꯀ꯭ꯔꯝꯗꯒꯤ ꯅꯤꯉꯣꯝꯕꯝ ꯖꯒꯗꯤꯁ ꯆꯍꯤ 30 ꯑꯄꯣꯛꯄ ꯕꯤꯗ꯭ꯌꯥꯁꯣꯔꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯥ ꯑꯁꯤꯒꯤ 4ꯗ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 4ꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟ ꯂꯧꯊꯔꯕ ꯃꯇꯨꯡ ꯉꯁꯤ CJM ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡ ꯖꯦꯜꯗ ꯊꯥꯖꯤꯟꯈꯤꯕꯅꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 3ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯀ꯭ꯂꯥꯁ 12 ꯑꯦꯛꯖꯥꯝꯒꯤ ꯐꯤꯖꯤꯛꯁ ꯁꯕꯖꯦꯛ ꯊꯣꯛꯄ ꯅꯨꯃꯤꯠꯇ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯔꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯄꯨꯂꯤꯁꯅ ꯃꯈꯣꯏ 2 ꯐꯒꯠꯈꯤꯕꯅꯤ꯫ ꯇꯨꯡꯗ ꯃꯈꯣꯏ 2 ꯋꯥꯍꯪ ꯆꯠꯊꯕꯒꯤ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯑꯁꯤꯒꯤ SO, OC ꯑꯃꯗꯤ SI ꯑꯣꯏꯕ ꯑꯣꯖꯥ 3 ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯅ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯄꯨꯂꯤꯁꯅ ꯐꯒꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯣꯖꯥ 3 ꯑꯁꯤꯁꯨ ꯉꯔꯥꯡ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ 5ꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟ ꯂꯧꯊꯗꯨꯅ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯕꯣꯁꯦꯝꯅ ꯂꯧꯕ ꯀ꯭ꯂꯥꯁ 10 ꯑꯦꯛꯖꯥꯝꯗꯁꯨ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁ ꯁꯕꯖꯦꯛꯀꯤ ꯀꯣꯏꯁꯟ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯕꯒꯤ ꯋꯥꯊꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯂꯤꯇꯜ ꯁ꯭ꯇꯥꯔ ꯏꯪꯂꯤꯁ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯐꯥꯎꯟꯗꯔ ꯌꯥꯎꯅ ꯑꯣꯖꯥ 2 ꯑꯃꯁꯨ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯄꯨꯂꯤꯁꯅ ꯐꯒꯠꯄꯒ ꯂꯣꯏꯅꯅ ꯖꯦꯜꯗ ꯊꯥꯖꯤꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯐꯣꯛꯁꯀꯤ ꯈꯣꯡꯆꯠ ꯂꯨꯞ ꯀꯌꯥꯅ ꯁꯧꯒꯠꯅꯔꯛꯂꯤ꯫ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯛꯁ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯍꯌꯦꯡ ꯃꯥꯔꯆ 9ꯗ ꯏꯝꯐꯥꯜꯗꯒꯤ ꯁꯦꯅꯥꯄꯇꯤ ꯐꯥꯎꯕ ꯆꯠꯀꯗꯧꯔꯤꯕ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯈꯣꯡꯆꯠ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥꯅ ꯁꯧꯒꯠꯅꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯐꯦꯗꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ MFOꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯧꯈꯤꯕ ꯃꯥꯔꯆ ꯑꯃꯗ ꯐꯝꯈꯤꯕ ꯔꯤꯚꯤꯌꯨ ꯃꯤꯇꯤꯡ ꯑꯃꯗ ꯋꯥꯔꯦꯞ 3 ꯂꯧꯈꯤꯕꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯍꯜꯂꯒꯅꯤ, ꯀꯔꯤꯒꯨꯝꯕ ꯑꯊꯤꯡꯕ ꯄꯤꯔꯛꯂꯕꯗꯤ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯒꯅꯤ ꯍꯥꯏꯕ ꯑꯣꯔꯗꯔ ꯑꯗꯨ ꯇꯔꯥꯟ ꯑꯣꯏ꯫ ꯑꯣꯔꯗꯔ ꯑꯁꯤꯕꯨ ꯇꯔꯥꯟ ꯑꯣꯛꯄ ꯑꯣꯏꯅ ꯐꯣꯛꯁꯅ ꯂꯥꯛꯂꯤꯕ ꯃꯥꯔꯆ 9ꯗ ꯏꯝꯐꯥꯜꯗꯒꯤ ꯁꯦꯅꯥꯄꯇꯤ ꯐꯥꯎꯕ ꯆꯠꯀꯗꯧꯔꯤꯕ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯈꯣꯡꯆꯠ ꯑꯁꯤ ꯃꯔꯝ ꯆꯥꯕ ꯏꯪ ꯇꯞꯄ ꯃꯅꯤꯄꯨꯔ ꯑꯃ ꯄꯨꯔꯛꯅꯕꯒꯤ khongchat ꯑꯣꯏꯕꯅ MFOꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯄꯥꯡꯒꯜ ꯋꯦꯜꯐꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ MMWOꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯐꯣꯛꯁ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯍꯌꯦꯡ ꯃꯥꯔꯆ 9ꯗ ꯏꯝꯐꯥꯜꯗꯒꯤ ꯁꯦꯅꯥꯄꯇꯤ ꯐꯥꯎꯕ ꯆꯠꯀꯗꯧꯔꯤꯕ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯈꯣꯡꯆꯠ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ꯫ ꯐꯣꯛꯁꯅ ꯂꯧꯔꯛꯂꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕꯇ ꯅꯠꯇꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯋꯨꯃꯦꯟꯁ ꯐꯦꯗꯔꯦꯁꯟ MWFꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯁꯤꯌꯔ ꯂꯧꯗꯨꯅ ꯃꯥꯔꯆ ꯑꯃꯗ ꯐꯝꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯤꯚꯤꯌꯨ ꯃꯤꯇꯤꯡꯗ ꯂꯧꯈꯤꯕ ꯋꯥꯔꯦꯞ 3ꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯍꯜꯂꯒꯅꯤ, ꯃꯁꯤꯗ ꯑꯊꯤꯡꯕ ꯄꯤꯔꯛꯂꯕꯗꯤ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯒꯅꯤ ꯍꯥꯏꯕ ꯑꯣꯔꯗꯔ ꯑꯗꯨꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯐꯣꯛꯁꯅ ꯁꯤꯟꯗꯨꯅ ꯍꯌꯦꯡ ꯃꯥꯔꯆ 9ꯗ ꯏꯝꯐꯥꯜꯗꯒꯤ ꯁꯦꯅꯥꯄꯇꯤ ꯐꯥꯎꯕ ꯆꯠꯀꯗꯧꯔꯤꯕ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯔꯤ꯫
ꯑꯃꯔꯣꯝꯗ ꯐꯣꯛꯁꯅ ꯁꯤꯟꯗꯨꯅ ꯍꯌꯦꯡ ꯆꯠꯀꯗꯧꯔꯤꯕ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯈꯣꯡꯆꯠ ꯑꯁꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯑꯦꯂꯥꯏꯟꯁ ꯐꯣꯔ ꯂꯤꯗꯔꯁꯤꯞ ꯑꯦꯟ ꯏꯝꯄꯥꯋꯔ ꯑꯣꯐ ꯃꯥꯗꯔ ꯄꯥꯂꯦꯝꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅ ꯄꯥꯂꯦꯝꯒꯤ ꯆꯤꯔꯣꯜ ꯑꯃꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯃꯥꯂꯣꯟꯗ ꯃꯍꯩ ꯇꯝꯂꯕꯗꯤ ꯅꯤꯡꯊꯤꯅ ꯈꯪꯕ ꯉꯝꯒꯅꯤ ꯏꯕꯣꯍꯜ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ NEP ꯁꯥꯔꯊꯤꯅꯥ ꯁꯤꯟꯗꯨꯅ ꯚꯥꯔꯇꯤꯌꯥ ꯎꯁꯥ ꯎꯁꯞ 2025ꯒꯤ ꯊꯧꯔꯝ ꯑꯁꯤ ꯉꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯀꯣꯔꯠ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯤꯟ ꯑꯣꯐ ꯁ꯭ꯇꯨꯗꯦꯟꯠꯁ ꯋꯦꯜꯐꯤꯌꯔꯒꯤ ꯄ꯭ꯔꯣꯐꯦꯁꯔ C.S. ꯏꯕꯣꯍꯜꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯣꯉꯥꯟꯕ ꯁꯕꯖꯦꯛꯁꯤꯡ ꯃꯃꯥꯂꯣꯟꯗ ꯇꯝꯂꯕꯗꯤ ꯃꯃꯨꯠ ꯇꯥꯅ ꯈꯪꯕꯗ ꯈꯨꯗꯣꯡꯆꯥꯕ ꯂꯩꯒꯅꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯏꯗꯨꯀꯦꯁꯅꯦꯂꯤꯁ ꯁꯥꯏꯟꯇꯤꯐꯤꯛ ꯑꯦꯟড ꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯌꯨꯅꯦꯁꯀꯣꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯄꯨꯟꯕ ꯃꯤꯁꯤꯡ ꯆꯥꯗ 90ꯗꯤ ꯃꯃꯥꯂꯣꯟꯗ ꯃꯍꯩ ꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯗ NEP 2020ꯒꯤ ꯃꯈꯥꯗ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯂꯣꯜꯁꯤꯡ ꯌꯣꯛꯈꯠꯅꯕꯒꯤ ꯋꯥꯐꯝ ꯄꯜꯂꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯝꯂꯤꯕ ꯐꯤꯖꯤꯛꯁ ꯌꯥꯎꯅ ꯁꯥꯏꯟꯁꯀꯤ ꯁꯕꯖꯦꯛꯁꯤꯡ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁꯆꯤꯡꯕ ꯁꯕꯖꯦꯛ ꯀꯌꯥ ꯑꯁꯤ ꯃꯃꯥꯂꯣꯟꯗ ꯅꯤꯡꯊꯤꯅ ꯈꯪꯅꯅꯕꯒꯤꯗꯃꯛ ꯃꯤꯇꯩꯂꯣꯟꯗ ꯍꯟꯗꯣꯛꯄꯒꯤ ꯊꯕꯛꯁꯤꯡ ꯀꯟꯅ ꯆꯠꯊꯔꯤ ꯍꯥꯏꯈꯤ꯫ ꯊꯧꯔꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯐꯣꯛ ꯁꯣꯡ ꯑꯃꯗꯤ ꯁꯩꯔꯦꯡ ꯁꯩꯗꯅꯕꯒꯤ ꯊꯧꯔꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯁꯤꯟꯇꯥꯛꯁ ꯇꯝꯕ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯌꯥꯊꯪꯅ ꯃꯇꯝꯒꯤ ꯑꯣꯏꯅ ꯆꯠꯊꯕ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯁꯤꯟꯇꯥꯛꯁ ꯇꯝꯕ ꯉꯁꯤ ꯎꯇꯔ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯕꯨ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯊꯝꯕ ꯉꯝꯅꯕ ꯎꯇꯔ ꯁꯪꯂꯦꯟ ꯁꯅꯥ ꯀꯣꯅꯨꯡꯅ ꯃꯇꯝꯒꯤ ꯑꯣꯏꯅ ꯆꯠꯊꯕ ꯁꯤꯟꯇꯥꯛꯁ ꯇꯝꯕ ꯉꯁꯤꯁꯨ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯁꯤꯗ ꯃꯥꯏꯆꯧ ꯑꯇꯣꯟꯕꯁꯤꯡ ꯑꯃꯗꯤ ꯃꯥꯏꯕꯁꯤꯡ ꯄꯨꯟꯅ 15 ꯑꯃꯗꯤ ꯄꯦꯅꯥ ꯑꯁꯩꯕ 10 ꯂꯣꯏꯅꯅ ꯑꯃꯥꯏꯕꯤ 10 ꯌꯥꯎꯅ ꯑꯈꯪ ꯑꯍꯩꯁꯤꯡ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯁꯅꯥ ꯀꯣꯅꯨꯡ ꯎꯇꯔꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯅ ꯃꯇꯝꯒꯤ ꯑꯣꯏꯅ ꯌꯦꯡꯁꯤꯟꯕꯗꯨ ꯉꯁꯤꯁꯨ ꯂꯥꯟꯆꯤꯡ ꯄꯨꯔꯦꯜ ꯋꯥꯡꯈꯩ ꯂꯥꯛꯄ ꯑꯃꯗꯤ ꯈꯥꯕꯝ ꯂꯥꯛꯄꯅ ꯌꯦꯡꯁꯤꯟꯗꯨꯅ ꯁꯤꯟꯇꯥꯛꯁ ꯇꯝꯕ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫